Kamjong district ki Gawnmon village manakta thokiba accident da soklaba miyoi ani sangsat ta leiba Assam Rifles ki personnel singna kankre South Naga singna awapa lakpa matamda ikoisu Naga singi damakta lepi haini anensen ke Niki Sumina phongdorakli East North West natragna South oisano ikoi amatani leipak amadi miyam gi punsi kanbada pulap punsinduna mayok nagani haina Nagaland da best toba anensen ke Niki Sumi group na Phongdokre Kuki singna fakiba Naga taruk thanuk na ba UNC na deadline ngasi pung taruk phawa amuk sangdokre amasung jelerong inpui lalhulup ZUK kena rescue operation sangna ba sem sakre hojik phau ba Naga taruk adu hinglibra sikrabra haiba pau amata phau na bangamdri highway thingjin bagi mayokta sujata gi petition award pa affidavit sing file taruk na ba high court na chayol amagi matam pikre May 3, 2023 dagi hawrakiba irang na maram oiraduna Manipur gi National State Highway singda proof amagi miyoi singna free movement tawda thing mathamlakli basi constitution na piba hak singi mayokta ni haiba yauna tongan ba maram sing piraduna imagi mairagi president TA Sujata nifuga taruk singjamai mathak thokchom laikai da laibini petitioner oiduna High Court of Manipur da file tawrakiba PIL number 27 of 2025 ki makha taba while ngarang Chief Justice M Sundar amasung Justice AB Molgi bench na lokhatkre court na petition na silokhalakpada petitioner ki maikai da counsel M Rakesh na mateng panglaga senior counsel Khaide Mani na lepki PI court na PIL asi khakta natana masiga wakat manaba tongan ba PIL ani amasung masiga mari lainaba MC PIL mari supuna lokhatki court na petitioner ki counsel na submission torokpa wafam singyauna PIL asigi respondent singi maikai da lepkiba counsel singna wat horiba affidavit David Singh file tarang na bagi damag chayul amagi matam pibinaba prayer tawrakpadagi court na so ayaba piki PIL asigi makataba well tha asigi kungani thoida chathanaba lepki Australia gi Melbourne thadau Baptist Church na waba phongdokre tha asigi taraga humdoida kolen amasung court gym ani gi lonaba mafamda ambush tawduna thadau Baptist Association of India TVAI gi president Reverend Dr. Bumthang Sitlow finance secretary Reverend Kaigaulun Lobum amasung pastor Paugaulun Sitlaubu Hatkiba amasung atopa marina soan kiba thogdokpo Australia gi Melbourne thadau Baptist Church ki maikai degi akanba mawngda condemn tawrakpaga loinana church asina laikhidraba singda awaba phongdokre haidi tha asigi daraga manga gi numidangda Melbourne thadau Baptist Church na laikhidraba singbu ikai khumnaba utuna special service ama pangthoki thorom asida church ki pastor Ebenezer na condolence sermon pangthoki haidi laikhidraba Reverend Dr. Bumthang na kumja 2023 ki Christmas manung da chayol ani ki khongchata Melbourne thadau Baptist Church amasung Melbourne da leiba thadau furuf ki miyoi singi manakta laktuna unaki haina su phongdorakli JSA ki Black Day pangthokani kumja 2010 da Manipur lenga ke employee semi amasung pensioner singna taruk suba Central Pay Commission gi recommendation chana halu haiduna thabak lepagi khongjang changsilakpada police na fajanuna thamkiba numit May 18 po chai khudingi M2 amasung MGO gi JC na Black Day haina pangthorokpagum hayeng so ayupung tara tarakpada babupurada leiba JC gi office ta Black Day gi thoram pangthokani hairi IM gi Naga Plebiscite Day Government of India ga sesper tongna duna peace talk chatharakliba Nagaland gi lalholup Annexian IM na kumja 1951 da hogdokhiba Naga Plebiscite ki humputara manga suba kumon thorom ngasi pangthokre thorom Asi the lalholup asigi chairman Q2 da Naga gi puari da May 16, 1951 da plebiscite asi hogdokhibani haraduna Naga miyam gi political right amasung sovereignty fangnabagi khongpham chena lebli haiki amaramda framework agreement ki kanglon ngak pangamde haraduna union lengak pusumaral seki laikhidrabagi hakchang laukre tha asigi taraga mari amasung taraga manga gi lonaba ahingi nongai matung pung taraga nithoi ga minute tara manga rom tarakpada singjamai chongtham laikai mapagi Asian Highway 1 gi mafam amada bombo khaibagi machena panduna laikhidraba moidangpo khunong mamang laikai digi N Susil kungani thoi gi hakchang ngasi rims gi middle sangda executive magistrate ama yauna video coverage tawduna postmortem examination tawraba matungda imungi miyoi singda kusinakre laikhidrabagi imungi miyoi na phongdorakpada mahang moche manau mari gi manungda ahani class 10 fawba tamlamlaga afang thabak suratkibani haukiba March da kaungmongda leiba mamaga pokmin naba mamaboki yumda mache thokpi amagi luhongbagi thabak ingkhang yauruni haiduna chatkibadagi halaktribani mahak UG group amatada yawbasu leite mahang na tonglamniba gari adusu mamanabagini haina phongdoraki Ranikhe disease ni chingnabagi report mafam kharadagi fangle director
Leingaki Veterinary and Animal Husbandry Services Loisanggi Director L. Arun Kumar gi cherol amada Manipur gi mafam kharadagi Ranikhet disease RD gi case oigani chingnabagi report sing fangle amasung district pumnamakta fibam masi kupna monitoring tawri haina miyam amasung maru oina poultry farmers sing da phongdurakli laina sekang naba poultry bird sing da nahanba launa ganba laina amani maram asina poultry farmer pumnamakna mipai biganu amasung karigumba poultry bird sing narakpa natraga khangaudana siba yauraklabadi khwaidagi nakpa district veterinary office veterinary hospital veterinary dispensary da report tawbiu natraga toll free number 1962 da call tawbirau haibaga loinana mating pangnaba thawrang tawduna leiri hairi Thailand da train bus da thomjinbada mioi nipan sekre Thailand gi konung Bangkok da pochai puba train amana public bus da thomjinbada mioi nipan sekre amasung Kuntraga mangana sopan nangkre ngasi numi ungba matungda pochai puba train aduna bus aduda thomjin khibada bus adu mai chakhi city aduda laiba Irawan Medical Center na laibak thiba thawdu aduda mioi nipan sikri haina phongdorakre Bangkok Police ki Chief Urumporn Kundes Sumrit na AFP News Agency da mioi nipan sikri amasung 35 na sopan mayok nari haina su paudam ki thawdu aduga mari lainana laiba adugi Deputy Transport Minister Siripong Angkasa Kulket na paumi sing da highlight khidaba mioi nipan adu bus manungda thengnarakhibani bus aduda mioi kya tonglaki haibadu chapchana khangba ngamdri laibak thiba thawdu adu Prime Minister Anutin Charnabira Kulna thamoi sokna nungaitaba phongdorakpaga loinana thawdu adugi matangda thejinaba yathang pikre Al Jazeera gi Tony Chengna Bangkok tagi pirakpa paudam amada train aduna bus ta thomjin khibagi thawdu adu local time da numingma matung pung 9:40 tarakpa aduaida thokibani Firefighter amasung rescue team na maraibak thiraba bus adudagi mioi kaya su kanmangam ki hairi Russia na Ukraine gi lanmi 559 gi hakchang khusinakre chahi mari rom henjilaklaba Russia amasung Ukraine gi landa sikraba Ukraine lanmi gi hakchang 559 Russia na Ukraine authority da khusinakre hairi Russia na khusinakhiba hakchang 559 adu Ukraine gi lanmi sing oirangani haina Russia gi maike di phongdokhibaga loinana investigator amasung akangai singna khusinarakiba thawai yaudaba hakchang sing adu masak khangdokna bahonabagi khongthang paikhali haina su Ukraine gi prisoner of war center na phongdorakre haukibi rai da US President Donald Trump na lan soknariba laiba ani gi marakta numi humni gi ceasefire thamnare haina lauthokhibaga loinana laiba ani na fajinuna thamliba lanfa lising ama khusinanabagi thabak sing paikhatuna lakhibani lanfa sing khusinanabagi khongthang asi US President Donald Trump na ahanba tangkaki ceasefire lauthokhiba adugi matung innani haina Ukraine gi President Vladimir Zelensky na phongdokre Russia na Ukraine gi mathakta landarakpa chahi mari rom helaklaba asida lanfa sing khusinnaba amasung landa sikraba sing gi hakchang sing khusinnarakhiba do Moscow amasung Kiev ki marakta hiram kharada cooperation pinabagi khongthang amani haiki Asiba Hakchang khusinnabagi cherak asida President Putin na tha asigi taraga mapanda numit nini gi khongchatta Beijing da chatkadauri haiki Trump na Epic Fury 2.0 ga loinina Iran da chawbalan gi thorang tawri Donald Trump na military force na Iran ga diplomatic ki yanada ba adu thugaina ba khanba tarbadi US President aduna Iran gi mathakta nongthokki attack sing chathaba du amu hauna ba mahaki makok thongbalu chingba singa thorang tawbaga loinana hena sathiba waref ama lawkhre haina New York Times ki pauna hairi Trump China dagi halakhibada ngari bani strategic oiraba Strait of Hormuz adu amu hangdo hangadaba compromise ama puraknaba amasung US election mangoinana Trump political victory ama phangbangamle haiba yahanaba atai leibak singna honarabasu mahak singkhang khangdu laikri Iran pukhalakhiba khwaidagi nawa santigi wafam sing adu Trump na yakidaba Beijing thadolakhiba matung Air Force 1 mathakta paumi singda mahang na haiki aihak maduda yengle amasung ahanba wai pareng adu aihak pamde aina adu langthokre hena akanba warif laurakibasi Trump na China gi President Xi Jinping ga warisanakhiba sing adugi matung khudaktani China na Tehran gi damak maroiba strategic partner ama oina leiri amasung Strait of Hormuz fauduna purakpa energy da tangjari mahana Chinese President ga Iran gi matang da khanaki hari adubu warisanaba duda Tehran da sapupi thanaba mahangna Beijing da haijakide haiki maraksida Pentagon na mathau taba pumnamak thorang tawri haukiba thagi ceasefire adugi matung anauba maming amada Operation Epic Fury amuk hana makha chathabagi mawongda military planners sing na thorang tawri haina New York Times na hairi Taiwan gi matang da su Trump na China gi President Xi Jinping ga khanaki Taiwan da independence ki damak lan ama thengna ba haibadu yamna kanba confrontation ama oigadaba maramna madu Xi Jinping na uba pamloi haina Trump na haiki Trump
wari sanaba aduda China-gidamꯛ Taiwan khwaidagi maroiba adu oiki. Beijing-na makhoi masagi territory ni hariba masa matomta leingakchariba ithat adugi matangda mot khenabasing aduna US amasung China-gi marakta khud thongnabasing natraga conflict thoalakpa yai haina China-gi president Xi Jinping na lanai oina Trump-ta warning tawki hari. Daudi tonganba proof ni Kuki natraga Kuki political organization nga mari lenade thadau inpi Manipur. Kumja 2023 dagi thorakpa Kuki amasung mitei proof ani gi balance na maram oiraduna ayamba thadau miyam gi punsi khudong thiningai oiragli haina thadau inpi Manipur gi cherol amana phongdorakpaga loinana thadau proof ase Kuki militant singi domination political ideology amasung pseudo nationalism gi chaitheng phanglaba proof ama oiragli haina su phongdoragli. Thadau amasung mitei proof ki marakta mangjongna wakhal tanakre amasung thadau hariba proof ase tonganba proof amani. Proof ase Kuki natte amasung Kuki gi political organization natraga Kuki gi agenda singa mari leinade hari. Maram asina thadau naga proof ki marakta wakhal tanaba romda changsinningi hairaduna aranba pauna thadau singbu khudong chadaba mayok nahanning de haina su phongdoragli. Thadau proof ki mioi pumnamaksu makhoibu Kuki natte thadau ni haina saktak piu haina su appeal tawraduna thadau Kuki natraga thadau amasung Kuki haina saktak loidabani hari. Thadau Kuki natraga thadau amasung Kuki haibasi yafam thokte masina chamamnaba amasung aran maongda saktakpagi thawong oihali hari. Parliament airport attack tawnaba kiankiba hanagi lanmi Bangladesh anti-terrorism force police na phakre. Airport sing Parliament amasung lining gi mafam sing target tawduna attack sing tawnabagi warning singi matung haukiba thadagi haukiba operation amagi matung Bangladesh anti-terrorism police na hanagi lanmi ama fare haina police na ngasi phongdokre. Faraba mioi adu masagi chei kunga humdoi suraba Muhammad Wahed Hossain Dahef kawi mahak Indian ngamkhai manaki lotfam mamad leirambani haina awang nongpuk thangba district Maulavis Jargi police station gi makok MD Monirusmana haiki radical Islamist group amaga mari leinai haina police na phongdokiba Mahadpu counter terrorism officer sina wahang paun chathari farba mioi ado dismiss tawkraba army personnel amani amasung athingba thamkraba luf Daulatun Islam Neo JMB gi ideology ni ithilpi haina UI gi athengbada thokpa police statement amana haiki. Attack ama chatharakpa yabagi matangda makhoina warning tawrakiba matung April gi athengbada police na airport security kangkhathanki amasung matam adudagi hauna mi fanabagi operation chatharaki. Mioi sing aduna airport sing Parliament amasung lining gi mafam sing yauna machin thawba khulai sing firearm sing natraga explosive device sing sizinaduna maruoiba installation sing the attack sing chatharakpa yai haina police na haiki. Al-Qaeda amasung Islamic State group ta ithilpi balaibak manungi group sing na Bangladesh ta matam gi oina target tawraki. Dhaka da 2016 da bakery amada chatharaki ba attack ta foreigner na ayamba oina mioi kungani thoi sikhi. Hariba matam adumakta da Al-Qaeda ga mari leinaba terrorist sing na Bangladesh ta gi haukiba US citizen ama oriba Avijit Roy yauna secular writers amasung activist kaya marum hatki secular blogger adu hatpagidamak 2021 da mioi manga sibagi chairak pi